Iresa mayamgi puning singsinjage Manipurda laibireba nungsileba imasing lupsing organization sing ai puning singsinjage ngasi aingoda thoiba thawdoksi laibak thiba anirak suna thokpa thawdokni haina aina lawjagani ahambagi thawdokna nomai pairaga aibu phagodagi khonaraba thawdok adugi achumba wayal puthokpiu jenariba sing puthokpiu aigi asweba aramado puthokpiu leibag myam khangna puthokpiu haibagi cherak asida khanghodana ibungna adumayamna khangnare ai ming dum panjage ibung nong KCP nongjam khomana ai social media da chahi amagi athingba thamlakpa karigumba athingba thambasida hek social media da hairako oiba taragadi maduda tholapa aphapata daita punama isan thoine logadabani haiba yamna akanba ai phagodagi khonaraba thawdok adugi achumba wayal puthokpiu jenariba sing puthokpiu aigi asweba aramado puthokpiu leibag myam khangna puthokpiu haibagi cherak asida khanghodana ibungna adumayamna khangnare ai ming dum panjage ibung nong KCP nongjam khomana ai social media da chahi amagi athingba thamlakpa karigumba athingba thambasida hek social media da hairako oiba taragadi maduda tholapa aphapata daita punama isan thoine logadabani haiba yam akanba yeknaba amada thamgadaba adugumlaba cherol ama thamakpadu aduki matik ai nachanamu ina nuaijade